Hakim Tirmidhi neiri madadi aina angang oiringaida nupi humfuttaradagi ilm tamki. Makoi sing adu hadith bayan tawrame amasung makoi sing adudagi mathangsu hadith bayan tawnaki. Subhanallah yum khuding laikol shamlame nupi masa singna matamada dingi khidmat tawnarame asita natanaw angak wafum amana Qur'an bu sen nabada ummad asige nupi masa singna thabak oina tawrago ulle matamada press sen nambagi printing machine na chingbu lairamde Qur'an majid bu khutna iramme lyric sing di iri madude leisabi farwi nupi masa singna tambaloy selba matungda nikagi mamang matam khara fanglaba masung punsigi matam khara hanglabadi mama mapagi yumda nungtigi tawgadaba thabak thawram loiraba matungda wuju taw thoklaga namaz fi de fammi amasung Allah gi kalam Qur'an majid pu yamna fazab khut ida iramme amasung nongmagi khajik khajik iraduna nupi macha sing aduna masa masa gi Qur'an mapung fan iramme amasung madubu mama mapana lakhum fazin birame nupi machadugi luhongu matamda masage makhutna izaba Qur'an adumak awun pot oina pirame ummat asigi nupi macha singna awun potta Allah gi kalam pak puduna chatnarame asumna Qur'an pak sennabagi achauba pambai ama oina ummat sandoklamme maramasina Qur'an pak bu sennabada nupa singna lawkhiba thodang adugumna ummat asigi nupi singnasu thodang lawduna lakhi aduna dingi matangda nupi singna nupa singdagi hantharamde nupi singna waligi achau ba thakte yobungamkhe mawanga sumna Rabia Basrigi matangda lagi mahangna ahingi athengbuda tahajjud solaba matungda khutting thoktuna dua tawrame mahaki dua adasu angakpani dua da masigi wahai singasi hairame ya Allah Hawjikti nungthilgi matam loikhre amasung ahing oirakle mipung khudimak masa masagi mapugi manakta thungnakre ho mapu aidin hak khaktabu nungsi aina haki mangda figaw tingthoktuna famjaribani masidigi hen angak wafung kaya hairame ya Allah dunya gi ningthau singna darbar gi thong sing thingjinkre nahaki thong di hawjiksu hangli E Allah, ay nahangonda wakat chari amasung nahangonda nizare. Ya Allah, nahakti asman bu jamin da tagadabadagi tahandana thambangamba mapune. E Allah, ay ngonda shaitan changlakpadagi kanbiyo asumna dua tawrame. Allah Rabbal Izzat na mahakpu ilmagi pukay amasung marifat ki pukay kaya pinarame. Subhanallah, masi ay koy gidamakta kaya da chawkraba parano. Thodoga sidagi khangle malidi ummad asigi nupi singna dingi matanga thak wangbam sung Allah gi wali oibada nupa singdagi hantharamde